Hauzik amuk sanabagi pauda Australia ke Cairns Queensland da mamang thagi June taramanga da pangthokpa Ironman Pro Series ke triathlon da India ke mahut sinkhiba Manipur dagi Bitan Lourak-Khre na India ke Oina Ahanba fastest Ironman ke title Lourak-Khre India fastest Ironman gi lemjaningai oiraba mingchat Lourak-Khre ba Kongwa Bazar Lourak-Khre Leirak-tagi Bitan Lourak-Khre ngasi Imphal airport ta thunglakre Loinana Imphal East district ke Kongwa Bazar da laiba Welfare of the Youth Liberal and Conduct Organization WYLCO na sinduna Organization na sige sanglenda mahakpo haraw taram na opto na pugning thogatkre Bitan Lourak-Khre na fongdokhibada Australia ge Cairns Queensland da pangthokpa Ironman Pro Series adu Maharashtra ge Pune da laiba Many Orange Software Company na sponsor tawraga saruk yakhibani Maduda kilometer 3.9 gi swimming kilometer 130 gi cycling amadi kilometer 9.2 gi full marathon race ta pung 8 minute 53 amadi second 58 da mai pakna panthungpham yoba ngamkhi mamang da pangthokhiba Ironman Pro Series ta India gi sanaroi singna pung 10 gi matung da record thamlamba adudagi pung ama khetnana mahakna record thamba ngambagi damak India fastest Ironman ki mingtholadu phangba ngamlakhibani chahi asigi November thada Mexico da pangthokadaba event ta saruk yarugani masigi matung lisingani kuntaruk ke March thada Germany da pangthokadaba event su saruk yaduna Manipur gi mingchat purakpa ngamnaba kanna hotnagani haina phongdokhi India fastest Ironman ki mingthol phanglakraba Bitan Lourak-Khre hauzik Indian Army the lady Bitan ase triathlon NIS coach Lourak-Khre Lenin gi lamjing lamtak makhada sanaba horakhibani Aina zatpadi 70.3 Ironman zatpane half the soibadagi full Ironman registration tawlem badagi aije full sanaba taagibne aina tawgiba training jina mu ai half the tawgibne aduga sanabjina full da tawbone full je kilometer mari roigadawa 180 kilometer cycle thawgadaba aduga running dana 42 kilometer full marathon jengadawa हानगी टाइमिंग पीरी बगै जे 10 आवर मथक लोइ लेनबा इंडिया गे हाना पीगे बगै टाइमिंग गे जे अदो आइने पीरी जना 9 आवर 53 पिरपनिना आइना पाइदे फासेस होइबा आयरनमैन अदो होइरे इंडिया गी होजि आई मेक्सिको दमु नवंबर दमु लै अदुइ मतुंग द जर्मनी दमु मार्च दमु लै 2026 के फुल आयरनमैन अदुसु आई लेका आइसि माइ पाकपा ngamba ओइजगे अदुगो ऑल इंडिया गी ओइना माइ पाकपा ngamba प्रोपोज ओइजगे